Pauji di jumpa Oiba Maru Iba Pau Kharab de Taujari, Athuba Matamda Wayel chatthaduna Farsi Tougadabani, Nttragana Punsi Chuppa Fadok Pigadabani JAC. Mayang Impal Bengkul Lokok to Leba Miss WASHILA Tamfam Mihat Misiga Mari Lainana Semkiba, JAC against gang rape and brutal killing of WASHILA. Ngasi ahumlak Chuppa Oina Mihat asigi matang the public meeting ama Mayang Impal Bengkul Lokok, community hall the Laothokkhre. Miyam gi mipam atuna warep mari loduna sarkar da thabak oina pangthokna ba taksin ba aina lepna khre ngasi gi mipam na lokhiba warep sing adudi posam WASHILA gi misiga mari leinana maral leiba mihui khudemak athuba matamda court na ain gi wel chatthaduna Farsi Tougadabani Nttragana Punsi Chuppa Fadok Pigadabani anisuba warep ta posam WASHILA hospital da jawraba matungda normal oiduna ICU manungda leiringe jungi mihui singa pau phauna tuna jumda kumlachi karisu tawde hairam laga condition amata thamdana chire aina hairakhiba asige matek jaba Kudam Jangdam Pigadabani. Ahom Suba Warepta postmortem Touba video coverage Touba Loinana JAC Jauna Tougadabani, Loinana Nupasinggi do Api Nabiba gang rap Amade, Tamtirba Mihat Ashidaki Ngaktok Nabakita Manipur Lengak Nakanba, Ekama Pass Tougadabani, Mihat passing Dandi Pidrifaoba Wasilagi Asib Hakchang Lodaba Ashine. Ngasigi Mipam Aduda Tarakiba Warep Sing De Mihat Tina Happy Kraba Miss Wasilagi Horiba. Imung ki mipong kudemak handicap family oibana imung asigi demak sarkar na compensation pibaga loinana imung asigi members sing da chanaba sarkar ki thabak ama pigadabani mihat asiga mari laina ba chapchaba logi wel chatthadrabadi JAC amadi miam punna civil society organization singa akan ba khongjang chaksin thana adumak laikhigani aire atop pau amadana RANJAN Mihat ke Pao Piba Ngambada miyoi da Lupa Lakh mari gi record reward pinna ba Laothokkhre DGP Tha asigi mari ki ayuk pung tara makharam taba Matamda Churachardpur district headquarter la leiba State Bank of India Churachardpur branch dagi lupa crore ama lakh tara maga ki senpam district asigi atopa maphamda ATM putching da aplona bagi puna ba sem saringai da sakhang da pamiyoi kharana nongmai na kaptuna arkhaba right safeguard agency ki staff oiriba arambam RANJAN Mihat Chennabasing ki mari makhong tak pangamba miyoi sing da Lupa Lakh amagi mana pigani aina Laothokkhre Local Aglibat Tabak Ashipo, Tabakoina Pangtok Nabaki Democrat Churachardpur District Police K, SP Dangasi Kangankre, Aina Manipur Director General of Police, LM County IPS Napungdokre. DGP LM County Nangasi Noktil Churachardpur Lighting Matamda Pao si Asiga Wari Saraba Matamda Makhatana, Pongdokibadi Manipur Minister and Berenki Poktak Matung Ina, RANJAN Mihat Asigi Matanga Barituna Tikatuna Mihat Ashida. Chennabasing sing pagat pangamna Nakadabani Aina Kanganke. CM ke Poktak Matuk in Churachardpur Chatthaduna district asigi SP office da RANJAN Mihat kamari lainana CM ke baji asigi taraga mathoi unaduna wari chana ke JAC ke kampuna DGP masamak yauna Churachardpur laktuna Mihat asigi matangda mari makung thigatna ba hotnaba aduda apen ba phangdokki loinana JAC na so angaba mateng pangani haibagi thajaba DGP da pk maragachi da Nupi Oibising Nupasinggi Sarak Tamfam nate repising sibegi Cheirak Piyu Ningol club Mayang Impal Bengkul dagi masagi sahi taramari khakta ngairi Nupi masa asigi misi asi Nupi khunaiba singnaduna antana yengbani aina Ningol club na lowe masimangti lamdam asigi khwaidagi lebak thiba amane Nupi masa asigi mihata chenari ba khudingmak athuba matamda sarkar asina ain gi oiba matik chaba Cheirak Pigadabani aina Ningol club hairok nagasi press ta thadurak pasirol amana aire Alokphor chanarak pana maraiba phabana hingore maraiba thibana sijare arkenimai Manipur da Alokphor Laothokhduna haukiba tang amadagi chatnaba horakpadagi akakba patam piraka kaithel ki dukan sing hang palengakna ayaba pibadagi miam thoroktuna pochai lebaki chang wangkhalakli Cheirak kasita thangal kaithel da leiba tongan ba pochai yonba EK agency ki miwitara COVID-19 positive oire agency ki miwitara kanipat COVID test tawbada miwitara positive oikhibani Hariba agency asigi mapugi imung manunggi miwising test tawgadawre agency asida matau karumna COVID-19 positive orakibano haiba chaba Haujik Pabu Yukmana Kangba Ngamdre. Amarom the agency asida poching level laki ba musing de kari oramkani aiba Kangba Ngamdre. Agency asida gimi kana na poching level laki bano aiba sutitopa da awaba am oigadore. Magna Makatara do not delete the Karanaba Pare, Mumbai the Karanaba Pare, unlock Toro, Haituna open to Taraba de Maraipak Pabana, Hingaware, Maraipak Tiban Shijare, Ibergi. She does Lagadi Yararoi, Nakalambaromda, Maira Tantuna Mara Labasing, Sibagi Sarak Piyu, Aina protest Tokre. India government and Nupi Oibising Bumut Minake Adagi Kanana Bataranke Pakalabasung si Pawada, Nupising the Sataba Mute Minay Leptre, Ta Asikitang and Nupi Oibiki Kumnaba Mangalaba Matung the Tamtina, what Nairakum to Lumpatagi Lake Daba Adu the Chennaba Mihat Sibagi Cheirak Piyu Aina Maira Tanduna, Silent Protest Association for Rural Development and Women Empowerment Kaino Amade,
People's Welfare Association kainona chintuna kainau kangjai pungda garang no bidang chatthagre khongjang aduda nupi chamaromna SOP ngak na saruk yakhe saruk yakhe nupi sina kholau ko ya laurabasu laingak na tabide aidona tumin na maira chukhatuna silent protest tawkhe khongjang aduda saruk yakhe nupi sina misi asigi matangda chenariba mihar pasing sibagi serak pigadabani aiba kholau ko ya su laukhe khongjang aduga mari lena na People's Welfare Association ki president Wayel na laikitrabi nupi masa adugi mafamda ikai khomna utpagal loina na chenariba mihar pasing adu sibagi serak natana atopa makhal amatagi negotiation tawbidana ba maira ki khongjang asi sanction bani aike Thauram adu the Association for Rural Development and Women Empowerment kaino ki secretary L Rebeti Laima People's Welfare Association ki president Wayel United UNG Mission Manipuri coordinator Boypu koireng su saruk yakhe aroibada content sing asigi maruba pau khara asibu pau damjari Manipur local news YouTube channel amade Facebook page asidagi yengphiri punamak pothaga chari loinana channel asina adom da kanarabadi subscribe like and share tawba kawi gnu punamak po amukhanna thagachari